MSA Saba President Manipur Methi Pangal Welfare Organization ngasi koi gi ramdam Manipur sida koi na sari ba firana se British ki makhutagi Manipur na ningtam kiba maningtam na le hubun numit adugum lo numit adubu ningsing jaba oina amadi hairi ba ningtam ba se phangna na bagi damakta khawai na pon hapi khaba ipa ipu sing athau basing adubu ningsing jaba amadi gai khumla bu chabo oina asi ga singla ba tax ke pagi thorama se Manipur Methi Pangal Welfare Organization na pangthok sabani khoi Manipur kangai pa sina India gi pakha da sahi sa kaya mikha pon mina minai nai thangi punsi mahinga hinglura ba matungda ngasi asigumla ba 1947 gi August ki tang 13 da Manipur se British ki makhutagi maning tamle haina lauthok ki ba adugumla ba numit ado khoina ngasi su ngasi gi mirolna kaufam thokte adugumla ba ka thokpada haleng ba leikhidaba khoi gi ipai pu sing adubu ningsingpham thoi khoi bu kai khumla pham thoi khanjaduna ngasi gi asigumla ba like sikipa amadi kai khumla bu chabagi tharam se Manipur Methi Pangal Welfare Organization na pangthok sabani aduga iroina ngasi gi khoi gi iramdam Manipur sida tangdu leita da pham mayam ma leiriba se athubum matamda tangdu leita ba ing tappa santi leiba mahausa gi punsida handil hanba ngamna ba Center amadi state ki administrative government athuba matam da simbi yu habisi musu Manipur Methi Pangal Welfare Organization gi president ama oina amadi Manipur miyam gi mihut ama oina ngasigi asigum laba media gi silnau sing unabagi khudong saba si lau jaraga thamjage khoi gi iram nam sida khoina ining tamna ene mafam amadagi mafam amada freely khoina sakpungam dabagi tanja ama leiri base asi siba yam thuna sakpungam na bagi Paliba central government amadi state administrative government na athubu matam da simbi yu adu natragadi masida thokhan ningda ba problem ma ma isa gi iram da isa na khoi je kai yubnang mana kaina ba haiba do adugumna yamna mong ta da ba film amada leiri base athubu matam da loshna mo hona view haiba phom se ngasi press media sing gi silna sing hom da thamjab ga loina tuga loina na khoi gi se khoi gi hau ki ba me gi tang 2023 gi tang ahum dagi hauraga thokkiba kanglu pirang mete amadi kupi gi barka thokkiba thon inda ba kanglu pirang se asina maram oira kanda hauji masa masa gi yum da leiba hangda ron leiba relief camp da internal IDP singa se ko tamda government na ko gi masa masa gi yum da hanil laga masa hana gi normal se gi punsi do da hanil hanbang ngamna na ba athu bo tamda adu gi tongan ba ko gi permanent oiba solution mo ko thokpira kanda adu gum ba internal displacement singasi busu athu mo tamda yum da hanil halaga mausa gi normal sida le hanna na bohona bada godai da do paliban central government amadi state administrative anina kunna kusam naraga athu mo tamda ko labiyo amadi mari lena ba honorable koigi governor of Manipur su ahen bapuning sing birakanda hai ba thok sing se athu mo tamda losina na bohona bada godai da lobiyo hai bohona se tamte